mayambu nuluksari haukiba March ki tang tarag ni thoida akoi Supreme Court of India na akoi electoral bond ni matang da magi aroi ba warol thamkhre ado hangasi de akoi electoral bond habsi kari no ko mane function to ga je ten tan na arai mong da ik thamjage adu ba hawjingi topic asi hawjingi mamang da akoi gi mamang da phong khiba akoi gi paper cutting khara leijare Manipur gi paper cutting khara masi anai kitang ten tan na ai patok jage electoral bond singi aku warol ngasi isi da pesana bas pen ko na high crack aduga atopa paper amadana sumna iri SBI na tharak ko wakat ko na law khidre electoral bond gi aku warol ngasi ma puthorok na ba Supreme Court na matam thakre constitution ya diana law thokra electoral bond asigi makha da SBI na hokki ba income jali singa diga train pandagi hojik phau dulu pa crore lising tra taruk ka changwa tra ni pan isu tawki hokki ba chenba sahi lising aniga kuri thoidagi na krum da asida BJP gi apun ba income asil pa crore lising aniga chahum go humpu oiki masih manung da lupa crore lising ma chahum di electoral bond gi kuthang da lak ni haina hindu da phong ki pa paw amna hai haina koi paper sida khongle adubu electoral bond habsi karino kumai to no habsi ai kitang akoi mamiyam khak ai thamjage mayam yang bio masih ani suba box sa de yaw ba sida ko phajana iri haiba electoral bond si kar manu mitlai hibra adaga mit kyani maji bilit koigani adu hai electoral bond si bilu na kayano adu masih akoi hai ba sida maming matham yaw da bu masih akoi gi SBI na masih akoi gi tongan ba magi unit code am yawri masih akoi gi mit nati ubangam da ba adu SBI na masih track to dingam ba adu masih gi matena kana lai kibano ko mai to bono habise akoi track to bangam dori boni electoral bond wai asita bani loina tanar basu adu ma complicated over wai amati akoi ngasi oiri hai electoral bond asigi magi horpagi wari asi asunani 1 February 2017 da Arun Jaitlina parliament la lawa matung da Finance Act establishing electoral bond gi matang da aso homom porakhe adu masigi marak sida ai namtang haijau ge sumna gi normal currency di akoi ge Reserve Bank of India na issue tawuni adu electoral bond di akoi gi State Bank of India na issue tawe electoral bond asi karna function tawge habse ai araiba momong da ai example amaga loina na ai thamjarke asumna khalchi akoi toma ko misak asi Delhi da gini ma icham chamba misak amane ma na khwadigi pamjaba musum pam thaja jariba political party da mana sel gi apipa mateng khara piba pami khudamana haibda lupa sama bo hairo chani bo hairo asana chingbo madu bana mateng pang matam da problem like haibdi future da any extension pi na bagi issue oide adu bo atopa angle amada amuk yengasi akoi tumba haiba misak ase mo akoi aso wa chanjau pa ba company amagi owner ni haina akoi khallasi manga aso ba senpam haibdi higher denomination da haiba political party amada akoi mateng pang pa pame tawdu mana mana khanganing de mayam da aina haiba misak adu da nataga political party adu mateng pang pa pami haiba se mana uning de adu iba taraga di electoral bond gi mateng na haiba senpam asi haiba magi political party adu da piba tai normal currency dagi aikoi gi haiba di paisa dagi akoi na ko maina electoral bond da karam na onthokani haiba du akoi khamina si ahan bada to mana mahaki lupa adu paisa adu SBI da puduna sakani adu ga haigani madu di aina piri lupa paisa adu gi chaba value oiba electoral bond adu leige haina mana haigani hairiba electoral bond asigi select asi lupa lising amadagi horaga karor ama phawba oibi yai adubu to mana leige hairabati lupa karor tara phawba adum leibi yai to mana SBI officer satuna KYC tawgani madugi matungda hairiba electoral bond asi to mana piriba senham adugi manaba value oiba electoral bond asi phangani hairiba electoral bond asi da maru oiba point ani khak yawi madudi hairiba electoral bond asi to mana karamba tarik ta lai khibra amasong amount kya gi electoral bond oibra haiba achina chingmani mayang so adumo khangbiri madudi lupa chama chapi bu oiro any normal currency da akoi gi tongan ba pot mayang ma yawi masigi mateng na koi Reserve Bank of India na haiba paisa asigi karamba chai da sabno ko mai to ko habisi masi loina detect to ngam dori bani marak sida ai point amtanga thamjaramge karigumba kanagumba magi account da unknown source amadagi lupa ama bhau sampa matamda hairiba lupa ama kamaina lakno kamai to no habisi masi investigation toningai mar ama oiri bani electorate
electoral bond da su ai khoi hidden unique code ki mateng na SBI na bond asi track to ngam li bani kanana hai be trace to matung da hai ba code asi digi trace to matung da akoi kanana paisa asi mat kanana lai khibano amasung karama political party na lai khibano yang lai na khangam normal currency note amaga electoral bond amaga akoi khena basi normal note misak amana matam puna makta kanagumba misak amana hekta season bayai adubu electoral bond dadi electoral bond adu issue tawkhiba numitra mani dege hena akoi season de season bayade adubu hai electoral bond asi any political party amada bond kakliba miduna favor tawriba political party adu da yogani adubu khwaidigi yamna important oiba tamen condition di political party amana hekta electoral bond asi season bayara haibidi natte electoral bond asi season ge haibidi haire political party adu legally people act 1951 gi matung inna register tawbo ogedabani loina na haukiba election da yam da 1% vote share asi last election da phangba ogedabani aduna asina chingba aina tentak na thamjabani tasena masi electoral bond gi matang da nainara ko taraga di masi asauba topic am ogani adu ngasi go inati ai tentak na mayam da haire electoral bond asi gi matang da samdapna aina thamjagi khanna dekda tentak na video si samjabani mayam thagasari thank you